पाउजरी यंपम ओइबा मरु ओइबा पाउ खरा अपडेट तौजरी से मिनिस्टर बेरेन मियाम गदक सिनना सत्पा अमदी अफमरी थंबगी ममी चाउना तारे 7 पे इम्प्लीमेंट तौबीदे हाइबगा मरी लेना मियो पैसा अमदी MOA गी अपुनबा JAC न संचलक खोंजंगी मनुंग चन्ना ngarang numidang tagi mai mutat kibadagi lengan JAC gi myut sing kawari sana tun mai mutat bagi khongjang handok hanna bo khona bagi manung chana khudak ta manipur gi se minister berenda social media da thadorok warol amada mai laknarabra mayam haina hangladuna miyam amadi lenga gani gi marakta matam pumbada apamamari amathamna da phonari aiba mek seng utkre se minister da social media gi khudang dalam da masi gi miyam da hangkiba wahangi pakhum oina bioi kya na mai lakle aiba wai si ga loinana masa masa gi oiba wakalon phongtong na rakhe comment pirakiba mayam gi manung dai kamjong gi afung place da leiba sandia kasung ko mioi amada phongdokibada mahak masa ba kamjong gi afung place jumpan nu lerakpadagi ngasi phawa khonggang asida megi khudong sa phangdri jum kun manga rom tamak ta ba khonggang asida christmas gi matam khakta da mai ngali amri phone gi charge tauna na bagi dambak car gi battery sing sinai aike amorom da minister and brain la social media da electricity gi strike ta wiri basing ka wari sanari tawri basing ka wari sanari jana ba praklagani haiba wafum phongtokiba ga loinana aikoi gi state asi covid-19 gi kallaba lan pambarak ta pe hengatrabadi anaba laim ba toklagani haiduna se pirakba mairoi singi exam maya da pe hengatrabadi exam hall manung da sangloi haiba pe hengatrabadi mai muthatkani haiba mioi singa punna semlaga leiribane status ge review nu lakna balinga kasina thau sing thokna ba hona ba su athing be hekta pe gas budongna ba wafam hawdok lo su athing be hekta pe cement budongna ba wafam hawdok pa su athing ba pi ba kaloina foreign legal license pin na ba wafam hawdogi athing be hekta pe asigum lo lamdam amadani miam na leiriba si aike maka tarakpa atopa pau amadana imung khudimak da thaknaraba ising phangan bai basi BJP ki pandamni union minister mari raksuba rashtriya poshan ma 2021 manipur so department of social welfare na sinduna city convention center da pangthokre tharongge athoiba mitunglen oikiba women and child development government of india ki union minister jogen iranina leibak asigi atop state sing da pangthokku manipur da su yamna mapung phana rashtriya poshan magi thorom pangthokpada thagatpa phangdoke mana makhatana hai angang amadi pi ama phawpa malnourished oidana ba PM na pandam thamle india gi napi singi bathau tabu sing adu khangbiba nupa leader amata india gi politics da lekhide election karak laba pi amata na sum hakide mak toilet chanar ba haiki ba leite loina lair ba imungi miyo sing asu auna sani hena khalle komjali sing ani taragani thoi taragom da women security gi matang da akan ba yau laiki bak matam da research sing na phangdoke bada napi masa sing su namja nam thekna ba gi wathoga se apun bagi sa dani fuga mga ti makoin open navigation mapan thuk na sat padagi rakhe madudagi pi prime minister nabi sing ichat pi ba wana jam trabada toilet amadi san da bagi fereb lokhe madudagi leba kasigi crore tara hian ba imung dalenga na toilet sabi khre manipur da su lakhom hian ba imung da toilet pi khre india ba mangjin thanam hiam gi apam bakhang da thabak tawbul sing ba amaga loina na sanminare sada manga dasmik taret parambadi ngasiri yanghai ga mathoi oire india ki mung khudi magda thak narba ising phangan bai basi lenga ka sagi pandamni anu sapang doge tharang masida saru ya ki bas minister en berena high school college sing da mairoi sing thagi khongkhak lakpa kanta napkin free the sin na ba scheme amade room election mamang da launch tawra gane thagi khongkhak lakpa asi ngang na ba phawba ikai narami madudagi fasana laklibra laktibra hai ba khangda badagi laina ka ya polak na bagi asoba maram amoy adu banga sidi ba man thok na khana nei da bangamle india ki Prime Minister na CIC World Awareness ki mafam sing da sanitary napkin free da phangana ba khan khrabani aike imung amada e-scooter amlahena ba campaign moirang da hawdokre Green Manipur with electric vehicle aiba campaign asigi saruk boina ngasi Radian Group of Companies ki makha daliba Mawon Green Tech Private Limited ki unit amba oriba Radian e-ride ki one household one e-scooter aiba ani suba campaign ngasi dagi morang ta hawdokre moirang patlo leke deliver Radian Group of Companies ki Radian e-ride showroom da cyclist oipata natana philanthropist ambasu oriba Rohan Philip na hawdoki ba thoromatu da Radian Group of Companies ki chairman abadi managing director Taprum Romeo abadi Rohan Philip na athoiba mithunglen oina saru yakhi tharong mari lena en Romeo na haike da Manipur ki pollution ki amadi petrol na kamteng na tangkalak pa asigi khalaga pollution free oina ba jum thong ko dingda electric e-scooter amom thamba darkar wari
Somnagi lupa lising jangkai mathoi serpan supna pi manga piba e-scooter ama company asina miyam da phangan ba hore e-scooter asi yumda petrol diesel gi gari leira basu ahin boina atu akai abati matek maya da nungai na chana ba kidamak amamam thamba matau tare masna economy abadi environment sauna ahong bo propangam gani aike Mangna hai ngasi moirang da campaign asi launch tawri basi ki maroi bo wakhalon de Manipur ki Lokdak Pat moirang ki phajara tourist sport sing asi da e-vehicle e-scooter sing sinaragadi pollution thokaloi Lokdak Pat amadi tourist sport sing ki phajaba hengalan gani haibo wakhalon dani haike Tharamadu rohen film na haike bada mag environment bo yamna nungsijaba misaga moina Radiant Group of Companies na pollution free oina ba paikal iba thorang ase nongai ba phawi lamdam sing environment da akai ba pidana ba One household, one e-scooter aba campaign asida miyamna ahongba wakal ama propagam gani aike Hauki bapung kun mari da miyoi chani marfut rani thoi posti poiki ani lai kide. Hauki bapung kun mari esta miyoi lising chani kun gamapan COVID-19 test da miyoi chani marfut rani thoi nauna. COVID-19 posti poire miyoi ani na lai kide ana Manipur lenga ki health department ge. Report haire ngasi ki oina positivity rate sada mapan oike. Report asigi matungina hauki bapung kun mari esta posti poiki basing adu debis no puda manga. Sandel dani sisipur da taraga manga Impal East nifu. Impal West da sama yang ni thoi kaksing da mapan kamjong da tara kangpok da manga none da ama pharjol da ama senapati da tara Tamenglong da tara ga mapan tengnopal da ama thawal da taru ukrul da tara ga taru ne hauki bapung kun mari asa da laiki da basing adu Impal West da gi mioi anini mioi sing asi tara ga apun balai ki da masing lising amaga sanipan supna mapan sure haire nagala marom da Bharat ki apun ba COVID-19 vaccination crore humpudra mathoi lakh humpuga manga yankre Ngasa yung pung tahir fawba ki manung da pangkiba professional report ki matungin na awkiba pung kun mari da vaccine dose. Lakong puga mga lising kun katarit chama kong putra mga kaptan da layba kasige. COVID-19 vaccination coverage ki apun bamasing punda kror kong putra hum da yen kre. Masi session lakong putra mari lising kong putra chahong puga hum doi pangtuk na jawab ngam ki bane. Kendra Madi State UT lengak singki lepanay na amati punda huana minabagi mahina tangna na damit kong putra taruk ni sida noong mada Nauna thengnaba case masing lising yang kaitagi tana laire. Hauki bapung kun mari Bharat no magi oiba anoba case lising control hom doi jahum budara taru report torake. Hausigi oina active case laghom lising taraga mapan changwa taraga taruk ta laire. Active case masing asi leba kasigi apun positive case masing ki sada amma dasmik amagani pan khakta hoire. Leba kasin batung da testing capacity chawna hengkadan ki hauki bapung kun mari asida leba kasida punna test masing Lag taraga mga lising marfutra nito chama kuntra mga tauke. Hausik papuda para na puna test masing crore. Janggay mo hena taukre. Nakala marumda laibaksin batong da testing capacity henggat dan kibagaloy na na. Sayul go positivity rate chada ani desmik hong ni panta laire amade. Hauke banamit humbudra tarit ni asida chada hong dagi tana laire. Pansirda hanagi Afghan Vice President ki manaw Taliban hatkre. Taliban ki mayukta laire kiba akon ba Province Pansir ki center adu Taliban force na laksan kraba ki namit. Karena ki tungda mafamatu Taliban ki mawukta lipa opposition force nga duke. Losing basing ki manung da amba oira kraba hanagi Afghan Vice President. Amrullah Saleh ki manaw lupa adu Taliban har kre hainam haki. Makhura ki masana ngarang pangdora kre. Makhoy na iki kura adu har kre haina Abdullah Saleh na text message amata pawgi agency Reuters ta hairake. Makoy na mahakbo ngarang hat kaya masuk aikoy bu mahak layron chan bay han kite mahak kaya hakchang hadupum na napa. Thamgada bani aiki ay na mahak na makatake. Nongzub laybak na ngaklobi ba hawkiba thadak kay kiba government adugi intelligence service or ba national. Directorate of Security ki hanagi makok Amrullah Saleh hawsik Taliban ki khudda dadre. Ado mahak jab chana kaday dalay riba ki hayba khangdad layre. Taliban Information Service Amrullah ki urdu loan ki pawta report singi matungin na. Ruhullah Saleh Pansir da kutong na bada sikhi bani aike. Pansir province ki konung Bajrak Taliban ki khutta taki ba tarabasu matuke. Matung da makoy ki mayuk ta makata na lanting naki kani ay na mapamadu ki lusing ba. Ahmad Masud Yabo Opposition Force ki pansin ba group wariba National Resistance Front of Afghanistan na wasakre. Nakalamarom da Pakistan na Kabul da commercial flight hauragane. Haukiba thada Taliban na Afghanistan kudum chan kiba adu ki matung dagi ahan ba. Foreign Commercial Service adu Waitera Pakistan International Airlines PIA na batang sayol dagi. Islamabad dagi Kabul da flight sing amana para kani aida wangang loy amana thangsa na beta agency da phang dokre.
Afghanistan dagi US troops sing August kuntra da lauthok puloi ki baga mioi lak amaga lising kun hena sarak na bamong da lauthok puloi sin ki barakta Kabul International Airport adu sathi na soke adu Taliban na Qatar gi technical ki teng baga loina airport adu amakana thawag hauna da bakana hona rakhe aikoi na flight operation sing da technical clearance namak phangle aikoi gi hanba commercial plane September 10 da Islamabad ki Kabul da pairagan haina PIA gi Wangang Loi Abdullah Hafiz Khan Pau ki agency AFP da haike baka tarakpa atopa pau amadana Myanmar da khut thokna pada kun sikre Myanmar military lekha ke forcing ka militia ki singa gi marakta mayai thangba Myanmar ki Magwe region da khut thokna pada yam tab da mi kun sikre aina local media na ngarang phong dokre February amada Aung San Suu Kyi na lusing ba civilian government thogai don military na pasin ki badu thingna ba seng ki national unit government NUG na military lenga ki mayok lalau ama hauna na ba leba kupon meta apel taukre BBC Barbis na kuthong na ba atu tami tara siki ari ira waddi news na tara ka terit siki aike aroi bida content sing asiki maro iba pau khara ase ba pau tam jari ba mani bloken news YouTube channel amadi Facebook page aseda ki yang biri popora mak patha ka jari channel asila tom da kanara badi subscribe tawi driverson subscribe tawi rombolo na like and share tawi sukawi gunap nama po amok handa thagasari